वीडियो नो है आई वीडियो तो नमजगे बा आई वारी मसम मैम से नाउ जिंदे वारी मसम लेनिंग बा कोई आइना थाइना पागिबा लारिक नि लाइक तो यावगे वारी दो ममिंग दि कावरे इसे जिकी वारी सिदा यावरिसि अखोइना हुजिक कंगले पाक सिदा तौरिसिगा यामना चानाबा हाइतारे वारी सि कोइना थाइना लमुई की कोलुप अम लेरमे को लमुई कोलुप सिदा कोइगी लमुई लैबिबा कोलुप सि यामना चाराजु पुन्ना चामिनबा थाजु पुन थामिनबा सदाले पुन्ना सदाला चामिनबा सदालाजु पुन्ना सदाला चामिनबा दा मोइसी पुन्नगा सदालगा पुन्ना चामिनबसिदा मरक्तदा लमुई खर लम हेनबमा लमुई खर लम हेनबम यावी माजिना कदोगेदा तुरेंजी हेक लांथोगा येनगी फार्म अम लई तुरेंजे लांथो येनगी फार्म अम लई अदैदा येनगी फार्म जिदा आई ताई सना कोई थमापु पिगई ताई कोई मी याम लई यानी येनगी फार्म सी येन हुरालु से हाइबो सिगी लम हुइसिना को अदा माने येन हुरालु से हाइबगी लमक्ता कोई ngसाइगी निंथौसिना कौखले लमोइगी निंथौसिना अखोई हुजिक कनादै सु हुरान बे मथौ तादे कोई सिदैदा लैरिबा उसी एमता फारसु अंदगी उसी एमता फारसु अखोई पुन्ना चामिनै अदुना अदुगुंबा हुरान मदु तौगनु हाइदना निंथौसिना हाइबदगी ngसाइगी अखोइगी हुरान मसि तोखरे अंत अदैदा मखा तारैसिना ngसाइगी लम हेनबा कोइगी कनोसिना लमुइसिना मासी येनसे तुमिन्ना मान चल हुरालुरे लम हुरालु मतमदा ngसाइगी मासे पोरा चारे मासे मयामना मयांग कंगसु मान नोइरे फजरे मतु ममेन गसे तौदना अदा मान हाय सी यो खोइ निंथौना हायरगा सुम इनगद्रा आई नोआइना हुरालगा हाउना चारिसे सुमाइना खोइ पुन्ना हुराला चारि कई खोले का हाइबसिदा मागी मतुंग खरै इन्नरेबको मागी खोइगी लमुई जी मतुंग इन्नबा खरसु यावरे हुराला चाबना फै अखोइना येन अमा नत्रगा अखोइना उसी अमा अखोइ म्या वाना सदालगा चादो सोकपुदी हुराला चाबना फै एदना मैम जे मतुंग इन्नबा खर लेरे नोमदी माना हुरान बजिदा ngसाइगी येनगी फार्म दoi मपुदुना lang tham badagi lamuiji mamai tatle ada mayam sina kadawrage da nang di namai tatle nang hurala chabado namai tatle na mayam na mangon na nokna biba hawre ko adu dai da ngasai lamuiji ma ikai adu mana magi ikai base phana bo khona bada mana sagi mana hurala pa yen se mayam mang daga se langkhat tana sanardana ade yamna lenare ko aidi ahaw bachai noi di usi khacha usi macha khacha adu noi yena sa bado kain ma langnare aga mana hai ko ai mamai yaw se phare se kai na tanar phoda ai mamai se फाबा फंग खोलोय ना माना सुम लंगना माना सी ममै यावदमने आई यांगे सेनथोक सेनजिन नुंगाइरे खोलेना माना याम नुंगाइबा हाइतारेने मैं आवजे नुंगाइबे वारी जे माना
ꯅꯨꯡꯉꯥꯏꯕꯩ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯤꯕ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯆꯔꯥ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯆꯔꯥ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯋꯥꯔꯕ ꯂꯝꯍꯨꯏ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯌꯦꯟꯗꯣ ꯈꯔ ꯆꯥꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯅꯪꯁꯨ ꯑꯩꯒꯤ ꯌꯦꯟ ꯆꯥꯅꯤꯡꯉꯗꯤ ꯅꯪꯁꯨ ꯅꯃꯩ ꯊꯥꯗꯠꯂꯨ ꯍꯥꯏꯗꯅ ꯁꯣꯝꯗꯗꯤ ꯆꯔꯥ ꯍꯦꯜꯂꯕꯅꯤꯅ ꯆꯥꯅꯤꯡꯉꯕꯅꯤꯗꯅ ꯆꯔꯥ ꯍꯦꯜꯂꯕꯅꯤꯅ ꯆꯥꯅꯤꯡꯉꯕꯅꯤꯅ ꯃꯃꯩꯗꯣ ꯊꯥꯗꯠꯂꯕ ꯃꯃꯩ ꯍꯦꯛ ꯊꯥꯗꯠꯄꯒ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗ ꯅꯪꯁꯨ नमई तत्ले अयजु ममई तत्ले अदुना हुजिक्ति इबानी मानरगा ममई लोई थादसी सि लेब लमहि मयाम से हैदना ngसाइगी मोबानी माना माना येन हुराल पोरा पोरागा ngसाइगी लेरिबा लमहि मयाम से येन चानिंग बंदना ममई लोई थादले अदा अकोन मदे निंगथौसे खतंग हावरे ममई तत्रिसे अदगा निंगथौदुसु मयाम दो सदान ब कावग्रे ngसाइगी मोय सा तालगा उसेक अमदुसु उसीम दुसु चामिनरमदो सदान मदो कावग्रे अदुगा हुराल चाबगी लोई हैबिट लेग्रे निंगथौगिसु मा मथंदा सदालगा चाबदुदी यादबनिना ngamdabaniना मासु उपाय लेतना हुरालगा चाब येन मासु चारे को अदुगा मासु नंगदु नमई थादलो येनजे चानिंगदी हाइदना ममई थादलले को अदना ngसाइगी हुरान बा होबु नुपादो अहान बा हुरान बा होबु नुपादुना माना समय हाय नंगना एंगोना नो हुरान बा थिंगिबदो आइबु ममई तत्लेना लंगनागिबदो ngasiदी नंगसु नमई तत्ले ना मा नुएब को ngसाइ हुरान मदुना हा नुएब अदो ngसाइगी निंगथौदुना पाउखुमम पिरे अखोइ हुजिक ममई तत्लसु निंगथौदुना पिरकपो पाउखुमसे अखोइ हुजिक ममई तत्लसु अखोइगी हौरकदोरिबा इसा इसुदी ममई लोइन यावरा लाकनी मान हाय अदुगा अमाइना हाय लुसंगिबको आइना ngसाइदि लिरै वारिसे काइम नते आइना सिनाउजिं लिजरिसे हुजिक लेबाक सिदा कदौरे हाय कान अखोइगी हुरालगा परालगा पैसा पाइरगा नुआय याइफबा सारगा मयाम नुआय याइफबा सारगा लेरिबा मयामसे मसी मियामना तुंगिनैय मोगी नुआय याइफबदो मोगी ngahaki कार अतांग थौबा गाड़ी अतांग थौबगी नुआय याइफबदो अदुगी नुआय याइफबदो ngakतंग मालहलगा अदु मालहनबदुना मयामसे लोइना दु चले ngasi तौसिनी ngasi का दौरे लमदमजिदा अखोइगी इसियन सिजिंगसी कोई नातै चादबा हाइतारेने नातै चादबा इफोम फोंना हाइनरबदा से इंग्लिश तारो प्रोस्टिट्यूट हाइरो प्रोस्टिट्यूट हाइजे याम अकी हंगोइना तुंगोइना तमिनगा लेगदबदो लेरक्त्रे हुजि आइजे हुजिगी नुपीजे डायरेक्ट पैसागा पीरगा चलबा मीनगा मादी पैसा असुक्ता चटपनी मादी अदु चटपनी का हाइरबा नुपी जिंजिनो ओइना थेकले हुजि इंस्टाग्राम नगा जे मोइना तौरिसि अदे फेसबुक ता सोशल मीडिया दा अतांग यु थकपा गाड़ी अतांग थौबा अतांग याम नुआइबा को मोइजे लाइफ से याम नुआइबा याम एंजॉय तौबा कोइबा लांगबा को मोइ अमाइना अखोइ ngauसनरसु याम नुआइ खोले का हाइना उतनबो होनै मोइ सी कइनो सी मोइ उलिसि कइनो मा मथंदा मांगबा मागी मनुंगदा लैरिबा डार्क सीक्रेट हाइतारे मागी मनुंगदा लैरिबा अरोनबा अवाबदुदी मोइ उत्ते मोइन ओली उलिसे कोइरुबा लांगबा बारदा जगोय सारुबा चटलुबा गाड़ी अतांग तोंबा फोन अतांग आईफोन अदु पाइबा मागी इज्जत मांगसु इज्जत हाइबा लैत्रसु नत इकाई खुमनबा लैत्रसु इकाई खुमनबा लैत्रसु मोइ नुंगाइरि हिंगी हाइबदो मा ngसाइगी मसक फजरे आई फजरबनी यारे आई अदोम चटपा मयामदो माबु मागी मी खोमइने माना पुथर तारिबा लुखा कोमदुदा अदुमाइना तुंगा होरइबा अंगांग खंगजदबा जिंगसु लुखा कोमदुदा चिंगदरगनेबा मागी मीनेबा सेम होरइसे अदुना को आई वार्निंग तौरिसिनी नोय अमा ओइगेरा कइसु काइदि अकी हंगोइना तुमिन्ना लैबना लैबियु नतना यामना फोंगना हेता लमचत नाइदबगी चनबिजे यामना फोंकलादी अदु बेरा लै प्रोस्टिट्यूट आइबसे लम खुदिमकी अदुम थोब ngaतनी को अदो प्रोस्टिट्यूट ओइना लोना लैबे मुत फोंकलक्तना अदेदि आइकॉन नमगुमना मोजे मसक याम फजबा
ꯑꯗꯒꯤ ꯃꯣꯏꯁꯦ ꯌꯥꯝꯅ ꯐꯥꯎꯕ ꯑꯗꯩ ꯃꯣꯏꯁꯦ ꯌꯥꯝꯅ ꯑꯥꯏꯀꯣꯟ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯁꯦꯂꯤꯕ꯭ꯔꯤꯇꯤ ꯑꯃꯒꯤ ꯇꯥꯏꯞꯇꯒ ꯇ꯭ꯔꯤꯠ ꯇꯧꯅꯔꯛꯑꯒꯗꯤ ꯃꯣꯏꯅ ꯉꯥꯡꯕ ꯋꯥꯒꯁꯦ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯅꯔꯛꯑꯒꯗꯤ ꯂꯝꯗꯝꯁꯦ ꯂꯣꯏꯒꯅꯤ ꯄꯨꯡꯆꯥꯏ ꯆꯥꯏꯒꯅꯦꯕ ꯉꯁꯥꯏꯒꯤ ꯂꯝꯍꯨꯏ ꯍꯨꯔꯥꯟꯕ ꯍꯧꯕ ꯂꯝꯍꯨꯏꯗꯨꯅ ꯂꯣꯏꯅꯃꯛ ꯂꯝꯍꯨꯏ ꯃꯃꯩ ꯊꯥꯗꯠꯂꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯔꯦꯕ ꯍꯧꯖꯤꯛ ꯈꯪꯉꯕꯅꯦꯕ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯤꯒꯤ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏꯁꯦ ꯈꯪꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯒꯗꯣꯔꯦꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯣꯟ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯏꯕ ꯒꯥꯔꯤ ꯅꯨꯡꯉꯥꯏꯕ ꯊꯣꯡꯕ ꯃꯤꯑꯣꯏꯕꯒꯤ ꯇꯥꯡꯀꯛꯁꯦ ꯑꯍꯨꯝꯅꯤ ꯄꯣꯛꯄ ꯍꯤꯡꯕ ꯁꯤꯕ ꯑꯩ ꯑꯍꯥꯟꯕ ꯑꯩ ꯑꯍꯥꯟꯕ ꯄꯣꯛꯂꯛꯄꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯄꯥꯟ ꯄꯣꯛꯄ ꯍꯤꯡꯕ ꯁꯤꯡꯕ ꯑꯍꯨꯝꯁꯤꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯅꯤ ꯑꯃꯗꯤ ꯑꯩ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯍꯤꯡꯗ ꯌꯥꯗꯦ ꯑꯩ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯄꯥꯟ ꯇꯥꯡꯉ ꯍꯤꯡꯉꯦ ꯑꯩ ꯆꯥꯎꯔꯛꯑꯦ ꯅꯍꯥ ꯑꯣꯏꯔꯦ ꯑꯩ ꯍꯛꯆꯥꯡ ꯀꯜꯂꯦ ꯅꯍꯥ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯕ ꯉꯝꯃꯦ ꯑꯩ ꯏꯃꯥ ꯏꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯍꯤꯡꯕ ꯉꯝꯃꯦꯅ ꯃꯨꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯗꯨꯒꯤ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯑꯩ ꯑꯃꯨꯛ ꯍꯤꯡꯗꯣꯏꯅꯦ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯍꯌꯦꯡ ꯏꯆꯥꯗꯨꯅ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯍꯤꯡꯗꯣꯏꯅꯦꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯍꯨꯝꯁꯦ ꯇꯥꯡꯀꯛ ꯑꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯍꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯣꯏ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤ ꯁꯛ ꯐꯖꯔꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯄꯣꯡꯕꯗꯣ ꯅꯣꯏ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯐꯖꯔ ꯂꯩꯒꯗꯧ ꯅꯠꯇꯦ ꯃꯇꯝ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯅꯆꯥ ꯅꯁꯨ ꯍꯥꯏꯕ ꯑꯃ ꯂꯩꯔꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯣꯏꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕ ꯉꯥꯎꯔꯨꯔꯤꯕ ꯅꯩꯈꯥꯏꯔꯨꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯂꯥꯏꯐꯇꯨꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯃ ꯅꯪꯒꯤ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯛꯄꯗ ꯅꯪꯒꯤ ꯌꯥꯇꯥꯐꯝ ꯅꯪꯒꯤ ꯄꯣꯊꯥꯐꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯣꯏꯅ ꯉꯁꯤ ꯉꯥꯎꯔꯤꯗꯨꯅ ꯅꯪꯒꯤ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯇꯤꯡꯒꯪ ꯑꯣꯏꯔꯒ ꯂꯝꯕꯤꯗꯨꯗ ꯁꯝꯕꯜ ꯑꯣꯏꯔ ꯅꯣꯏ ꯆꯠꯄ ꯉꯝꯃꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯏ ꯅꯍꯥ ꯑꯣꯏꯔꯤ ꯑꯩ ꯃꯉꯥꯏꯔꯦ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯅꯣꯏ ꯈꯟꯅꯤ ꯇꯤꯟ ꯌꯣꯠꯊꯔ ꯈꯜꯂꯨ ꯏꯆꯟ ꯏꯆꯦꯁꯤꯡ ꯀꯣ ꯏꯅꯥꯎꯁꯤꯡ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯝꯇ ꯌꯥꯔꯣꯏ ꯅꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯍꯤꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯨ ꯅꯣꯏꯅ ꯄꯨꯊꯔꯤꯕ ꯂꯨꯈꯥ ꯀꯣꯝꯗ ꯑꯇꯣꯞꯄꯁꯨ ꯄꯨꯁꯟꯅꯕ ꯍꯣꯠꯅꯒꯅꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯆꯟꯁꯤꯡ ꯏꯆꯦꯁꯤꯡ ꯃꯣꯏꯒꯨꯝꯕ ꯂꯨꯈꯥ ꯀꯣꯝꯗ ꯇꯥꯔꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯥꯏ ꯂꯦꯚꯦꯜꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯍꯤꯡꯕ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯍꯤꯡꯕ ꯑꯣꯏꯅ ꯅꯣꯏ ꯈꯟꯒꯅꯨ ꯄꯨꯟꯁꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯁꯥꯡꯉꯤ ꯆꯠꯀꯗꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯃ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯅꯪꯁꯨ ꯋꯥꯟꯁ ꯅꯪꯒꯤ ꯂꯨꯈꯥ ꯀꯣꯝꯗ ꯄꯨꯊꯔꯕ ꯃꯇꯝꯗ ꯅꯪꯁꯨ ꯅꯁꯥꯒꯤ ꯏꯖꯠ ꯀꯟꯖꯅꯕ ꯁꯣꯝꯗꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏ ꯂꯦꯚꯦꯜ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯤ ꯁꯥꯗꯣꯛꯎꯔꯦ ꯁꯣꯝꯗꯗꯤ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯦ ꯄꯩꯁꯥꯗꯤ ꯁꯤꯀꯤꯝ ꯇꯥꯟꯅꯛꯇ꯭ꯔꯦ ꯑꯗꯨꯅ ꯐꯠꯇꯕ ꯇꯧꯔꯛ ꯇꯥꯕꯅꯤ ꯁꯣꯝꯗꯗꯤ ꯑꯩ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯕꯥꯔꯗ ꯆꯪꯒꯥꯏꯕꯤ ꯅꯩꯈꯥꯏꯕꯤ ꯌꯨ ꯊꯛꯒꯥꯏꯕꯤ ꯇꯧꯒꯥꯏꯔꯨꯔꯦ ꯑꯗꯨꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯗꯇꯣ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯝ ꯉꯥꯎꯁꯟꯅꯔꯛ ꯇꯥꯕꯅꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯛ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯣꯏ ꯀꯨꯝꯊꯒꯅꯨ ꯅꯣꯏ ꯐꯖꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯒꯦꯔꯥ ꯂꯥꯏꯔꯤꯛ ꯇꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯐꯖꯅ ꯇꯧ ꯅꯍꯥꯁꯤꯡ ꯀꯣ ꯑꯗꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡ ꯁꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯠꯇ ꯑꯔꯪ ꯑꯔꯥꯛ ꯎꯍꯟꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕ ꯉꯥꯏꯍꯥꯛ ꯀꯣꯏꯕꯒꯤ ꯄꯣꯠꯁꯤꯡꯗ ꯃꯣꯏꯅ ꯇꯧꯕ ꯊꯕꯛ ꯇꯧꯒꯅꯨ ꯃꯣꯏꯁꯦ ꯑꯥꯏꯀꯣꯟ ꯅꯠꯇꯦ ꯃꯣꯏꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯅꯠꯇꯦ ꯃꯣꯏ ꯍꯩꯁꯤꯡꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯨ ꯅꯠꯇꯦ ꯀꯔꯤꯝ ꯅꯠꯇꯦ ꯃꯣꯏꯅ ꯉꯥꯎꯕꯗꯣ ꯑꯐꯕ ꯁꯥꯔꯒ ꯃꯤꯃꯥꯡꯗ ꯎꯠꯂꯒ ꯅꯣꯏ ꯃꯌꯥꯝ ꯄꯨꯁꯜꯂꯒ ꯅꯣꯏꯕꯨꯁꯨ ꯃꯥꯡꯍꯟꯒꯗꯣꯏꯅꯤ ꯁꯤ ꯈꯪꯅ ꯆꯠꯂꯨ ꯏꯆꯟꯁꯤꯡ ꯀꯣ ꯑꯩ ꯍꯥꯏꯔꯝꯒꯦ ꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯤꯖꯔꯛꯏꯕ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯀꯣ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯁꯦꯡꯕ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯃꯛꯄ ꯂꯝꯕꯤꯗ ꯆꯠꯀꯅꯨ ꯑꯩ ꯌꯥꯝ ꯑꯍꯟꯁꯨ ꯅꯠꯇꯦ ꯑꯩ ꯑꯉꯥꯡꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯀꯨꯏꯅ ꯂꯩꯖꯔꯦ ꯑꯩ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯕꯥꯛꯀꯤꯅꯦꯅ ꯆꯠꯆꯔꯛꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯃꯩꯇꯩ ꯀꯟꯅꯕꯅꯦꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯈꯪꯕꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯁꯤꯗꯪ ꯍꯥꯏꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯩꯁꯥꯗ ꯀꯩꯗ ꯆꯠꯂꯦꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯒꯤ ꯅꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯑꯩ ꯈꯨꯠ ꯊꯤꯡꯖꯟꯅꯤꯡꯗꯦ ꯅꯣꯏ ꯊꯤꯡꯖꯟꯅꯤꯡꯗꯦ
prostitute haibasidi adum leirani akhoi thingbusu ngamoi oldest form of business haise prostitute ne haini ko prithibi da why digi liba business se prostitute ne haini adubu kasu kaide noi gi da noi na pamani tawbuda bu noi phungakanu phung naga noi mukhairaga pai prostitute ne haraga ai adu ne haraga ai paisa na piraga chatpane haraga paisa na piraga chatpane haraga noi hena lembai type te hena chauthokbai type taga utawudi tawrakanu lam henganu akoi mayam lei ko my life my rule lado kasu kaide if your rule affect the society there is a lot of rule that can punish you okay this must be understand oh aina haije gyan taw